ꯅꯣꯡꯁꯥ ꯍꯥꯏꯔꯤꯕ ꯁꯥ ꯑꯁꯦ ꯂꯩꯔꯤꯕ ꯁꯥ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯇꯣꯞ ꯇꯣꯞꯄꯤ, ꯃꯊꯧꯅꯥ ꯂꯩ, ꯌꯥꯝ ꯁꯥꯊꯤ꯫ ꯑꯩꯈꯣꯏꯅ ꯅꯣꯡꯁꯥ ꯄꯟꯕ ꯃꯇꯝꯗ ꯀꯔꯤ ꯐꯥꯎꯏ? ꯑꯀꯟꯕ, ꯁꯥꯊꯤꯕ, ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯁꯥ ꯑꯃ꯫ ꯅꯣꯡꯁꯥꯁꯦ ꯁꯥ ꯍꯥꯏꯔꯤꯕ ꯐꯨꯔꯨꯞ ꯅꯠꯇ꯭ꯔꯒ ꯀꯥꯡꯂꯨꯞ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩ꯫ ꯀꯔꯤꯒꯨꯝꯕ ꯅꯣꯡꯁꯥꯅ ꯁꯥ ꯃꯌꯥꯝꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯁꯨ ꯃꯤꯌꯥꯝꯅ ꯁꯛ ꯈꯪꯕ, ꯃꯥꯏ ꯄꯥꯛꯄ ꯃꯤ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯔꯒꯗꯤ ꯁꯥ ꯑꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ, ꯃꯥꯒꯤ ꯅꯦꯆꯔ, ꯑꯦꯇꯤꯆꯨꯠ ꯈꯪꯗꯣꯛꯄ ꯇꯥꯏ꯫ ꯅꯣꯡꯁꯥꯗ ꯂꯤꯗꯔꯁꯤꯞꯀꯤ ꯁ꯭ꯄꯤꯔꯤꯠ, ꯊꯧꯅꯥ ꯌꯥꯎꯏ꯫ ꯊꯧꯅꯥ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯣꯡꯁꯥꯒꯤ ꯑꯦꯇꯤꯆꯨꯠ꯫ ꯂꯤꯗꯔ ꯑꯃꯒ ꯐꯣꯂꯣꯋꯔ ꯑꯃꯒ ꯈꯦꯠꯅꯔꯤꯁꯦ ꯑꯇꯩ ꯀꯔꯤꯅꯁꯨ ꯅꯠꯇꯦ, ꯑꯦꯇꯤꯆꯨꯠꯅꯅꯤ꯫ ꯑꯩꯅ ꯈꯜꯂꯤꯕ ꯋꯥꯈꯜ, ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯁꯦ ꯌꯦꯡꯁꯦ꯫ ꯅꯣꯡꯁꯥꯁꯦ ꯖꯪꯒꯜꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯀꯟꯕ ꯁꯥ ꯅꯠꯇꯦ, ꯈ꯭ꯋꯥꯏꯗꯒꯤ ꯁꯤꯡꯕ ꯁꯥꯁꯨ ꯅꯠꯇꯦ, ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯁꯥ ꯅꯠꯇꯦ, ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯝꯕ ꯁꯥꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯁꯥ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯇꯣꯞꯄ ꯁꯥ ꯂꯣꯏꯅ ꯆꯦꯟꯈꯤ꯫ ꯌꯥꯝꯅ ꯐꯖꯕ ꯀꯣꯇꯦꯁꯟ ꯑꯃ ꯂꯩ: ꯅꯣꯡꯁꯥ ꯑꯃꯅ ꯂꯝꯖꯤꯡꯕ ꯌꯥꯎ ꯃꯌꯥꯝꯅ, ꯌꯥꯎ ꯑꯃꯅ ꯂꯝꯖꯤꯡꯕ ꯅꯣꯡꯁꯥ ꯃꯌꯥꯝꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯑꯐꯕ ꯂꯤꯗꯔ ꯑꯃꯅ ꯀꯤꯒꯟꯕ ꯃꯤ ꯑꯃꯕꯨ ꯊꯧꯅꯥ ꯐꯕ, ꯁꯥꯊꯤꯕ ꯂꯥꯟꯃꯤ ꯑꯃ ꯑꯣꯏꯍꯟꯕ ꯉꯝꯃꯤ꯫ ꯂꯤꯗꯔꯁꯤꯞꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯋꯔꯐꯨꯜ ꯑꯣꯏ꯫ ꯅꯣꯡꯁꯥꯅ ꯖꯪꯒꯜꯗꯨꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯁꯦ ꯃꯥꯒꯤ ꯑꯦꯇꯤꯆꯨꯠꯇꯨꯅꯅꯤ꯫ ꯁꯥꯃꯨꯅ ꯅꯣꯡꯁꯥ ꯀꯔꯤꯒꯤ ꯀꯤꯔꯤꯕꯅꯣ? ꯂꯝꯍꯨꯏꯅ ꯅꯣꯡꯁꯥ ꯀꯔꯤꯒꯤ ꯀꯤꯔꯤꯕꯅꯣ? ꯅꯣꯡꯁꯥꯒꯤ ꯑꯦꯇꯤꯆꯨꯠꯁꯦ ꯃꯌꯥꯝꯗꯒꯤ ꯈꯦꯠꯅꯕ꯫ ꯅꯣꯡꯁꯥꯅ ꯁꯥꯃꯨ ꯎꯕ ꯃꯇꯝꯗ ꯀꯔꯤ ꯈꯜꯂꯤ? ꯑꯩꯒꯤ ꯆꯥꯅꯕ, ꯑꯩ ꯃꯁꯦ ꯆꯥꯗꯕ ꯌꯥꯗꯦ꯫ ꯅꯣꯡꯁꯥꯒꯤ ꯌꯥꯝ ꯁꯥꯊꯤꯕ ꯍꯥꯏꯔꯒꯗꯤ ꯃꯍꯥꯛꯅ ꯈꯜꯂꯤꯕ ꯑꯗꯣ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯏ꯫ ꯁꯥꯃꯨꯅ ꯅꯣꯡꯁꯥꯗꯒꯤ ꯀꯟꯕ, ꯆꯥꯎꯕ, ꯂꯨꯝꯕ ꯂꯣꯏ ꯍꯦꯜꯂꯤ꯫ ꯑꯗꯨꯕꯨ ꯁꯥꯃꯨꯅ ꯅꯣꯡꯁꯥ ꯎꯕ ꯃꯇꯝꯗ ꯀꯔꯤ ꯈꯜꯂꯤ? ꯑꯩ ꯆꯥꯕ ꯉꯝꯕ ꯁꯥꯅꯤ꯫ ꯑꯁꯦꯡꯕꯒꯤ ꯍꯥꯏꯇꯥꯔꯒꯗꯤ ꯁꯥꯃꯨꯅ ꯅꯣꯡꯁꯥꯗꯣ ꯃꯅꯥꯇꯣꯟꯅ ꯀꯣꯠꯄ ꯉꯝꯃꯤ, ꯏꯟꯊꯣꯛꯄ ꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯦꯇꯤꯆꯨꯠꯁꯦ ꯑꯩꯒꯤ ꯊꯥꯖꯕꯒꯤ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯤ꯫ ꯅꯪ ꯅꯁꯥꯅ ꯅꯁꯥ ꯀꯗꯥꯏ ꯐꯥꯎꯕ ꯊꯥꯖꯕꯒꯦ ꯍꯥꯏꯕꯗꯨꯅꯦ ꯅꯪꯒꯤ ꯑꯦꯇꯤꯆꯨꯠꯅ ꯎꯠꯂꯤꯁꯦ꯫ ꯃꯔꯝ ꯑꯗꯨꯅ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯏꯁꯥꯅ ꯏꯁꯥꯕꯨ ꯊꯥꯖꯅ, ꯀꯟꯐꯤꯗꯦꯟꯠ ꯂꯩꯅ ꯑꯩ ꯃꯁꯤꯃꯗꯤ ꯉꯝꯒꯅꯤ, ꯃꯁꯤꯃꯗꯤ ꯑꯩ ꯇꯧꯒꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯇꯧꯕꯤꯌꯨ꯫ ꯅꯣꯡꯁꯥꯁꯦ ꯌꯥꯝ ꯆꯥꯎꯕ ꯀꯟꯕ ꯁꯥꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯍꯣꯠꯅꯕ ꯀꯟꯕ, ꯃꯍꯥꯛꯅ ꯄꯥꯝꯂꯤꯕ ꯁꯥ ꯑꯗꯣ ꯐꯪꯗ꯭ꯔꯤꯈꯩ ꯇꯣꯛꯇꯕ, ꯑꯗꯨꯒ ꯖꯪꯒꯜꯗ ꯂꯩꯔꯤꯕ ꯁꯥ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯉꯝꯒꯅꯤ ꯈꯟꯕ ꯃꯥꯒꯤ ꯑꯦꯇꯤꯆꯨꯠꯇꯣ, ꯑꯗꯨꯅꯅꯤ ꯃꯍꯥꯛꯁꯦ ꯁꯥ ꯃꯌꯥꯝꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯁꯦ꯫ ꯑꯗꯨꯒ ꯅꯪꯁꯨ ꯄꯤꯛꯀꯦꯔꯥ ꯁꯣꯟꯒꯦꯔꯥ, ꯅꯍꯥꯛꯅ ꯄꯥꯝꯂꯤꯕꯗꯣ ꯐꯪꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯃꯥꯡꯗ ꯂꯥꯛꯄ ꯄꯜ ꯈꯨꯗꯤꯡꯃꯛ ꯊꯦꯡꯅꯕ ꯉꯝꯅꯤ ꯍꯥꯏꯅ ꯊꯦꯡꯅꯕꯤꯌꯨ꯫ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯤꯌꯥꯝꯅ ꯁꯛꯈꯪꯕ, ꯃꯥꯏ ꯄꯥꯛꯄ ꯃꯤ ꯑꯃ ꯑꯣꯏꯕ ꯉꯝꯒꯅꯤ꯫ ꯃꯥꯏ ꯄꯥꯛꯈ꯭ꯔꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯄꯜ ꯑꯁꯦ ꯂꯥꯟꯗꯨꯅ ꯂꯥꯛꯈ꯭ꯔꯕꯅꯦ꯫ ꯊꯦꯡꯛ ꯌꯨ, ꯃꯄꯨꯅ ꯆꯥꯟꯕꯤꯕ ꯑꯣꯏꯁꯅꯨ꯫ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯝꯍꯧꯋꯤ ꯍꯥꯏꯅ ꯈꯟꯕꯤꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯁꯤꯌꯔ ꯇꯧꯕꯤꯌꯨ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ꯫